channel asibu miyang tabiraba punmakpu ahanbamuktada taramna okjari video asibu miyang tabiraba punmakna video asibu like tawbiramu channel asibu subscribe tawdriba orkadi channel asibu su subscribe tawsinbiramu ngasigi video asi matang asi tawjragi video asibu loiba phawbatang miyang tabiyo ngasigi ahanba wahang asidi all the following river pass through Himachal Pradesh except A. Sutlej, B. Ravi, C. Beas, D. Chenab. Makhada piriba turel mayam sing asigi manungda karamba turel na Himachal Pradesh phauduna chattabage. Ahanbada Sutlej, ani subada Ravi, ahum subada Beas, mari subada Chenab. Ngasigi ani suba wahang asidi which lake is partly in Andhra Pradesh and partly in Tamil Nadu. A. Pulicat Lake, B. Nagarjuna Sagar, C. Tungabhadra, D. Stanley Lake. Makhada piriba patsing asigi manungda karamba partna partly Andhra Pradesh da amadi partly Tamil Nadu da laibage. Ahanbada Pulicat Lake, ani subada Nagarjuna Sagar, ahum subada Tungabhadra, mari subada Stanley Lake. Ngasigi ahum subawahang asidi the preamble to our constitution includes all the following except A. Justice, B. Fraternity, C. Secular, D. Adult franchise. India ki constitution ki preamble da yaudaba adu karambano ahanbada justice, ani subada fraternity, ahum subada secular, mari subada adult franchise. Mathakta panjakriba wahangsing asigi adom adongi achumba wahang ki pakhum adu ngasig video ki comment da sungsoi soidara pibiramo. Mamangi video da hangjakhiba wahang ahum ahanbada the earthquake waves which have transverse movement are known as A. Primary waves, B. Secondary waves, C. Surface wave, D. None of these. Hairiba wahang asigi achumba paukumna B. Secondary wave ni. Ani suba wahang da the President of India so far declared financial emergency A. Once, B. Twice, C. Thrice, D. Never. Hairiba wahang asigi achumba paukumna D. Never ni. Ahum suba wahang da binary codes used in computer science are made up of which two number? A. 0 and 1, B. 0 and 9, C. 1 and 2, D. 9 and 1. Hairiba wahang asigi achumba paukumna A. 0 and 1 ni. Miyang tabiraba pumnamukna video asibu like tawbiramu channel asibu subscribe tawdriba oiragadi channel asibu su subscribe tawsinbiramu amadi notification bell da nambiyu mathangi video amada amuk thengnarasi ngasigi oinadi mayam punamakdagi kainabagi athang nijari.